mayambu ahanbamꯛꯇꯗ channel asigi maikaidagi taramna oksari ngasi aina mayamgidamak yumthak aduda hairiba wari adugi episode 3 amuk puduna laksari episode 1 amadi 2 tadriba singna wari bab tanabagidamak episode 1 amadi 2 hana soidana tabiyu link description thapsaramgi aina wari si izaba matamda soikilan kibi yawrabasu mayamna ngakpiu haijari aduga aina wari si izaba matamda kanamataga mari leinajadi pumnamak aigi wakhaldagi sagatlaga izaba ngaktani mayamgidamak leizare yumthak aduda episode 3 sanahalna yum yorokpada pung mari muk tare memsa su mangondu wai tasilaga leiramli memsana hala edana kai hainarak sanahalna memsa isasi ama sokthari horin sanarasi jitka punna memsa su mapuroibadu waramnani khanduna wa makha tadre memsa su mana toromliba thabaktu loiduna laiduk thanduri bane haiduna sem sari laiduk thaba loiraduna chak ising thongna ba haiduna chakhumda sanglakli mana sanglakpada ranjana adu insang semduna leiramli memsana ranjana nangbu potharaga leyu yadro amuk insang semduna leiramli basibu phamungda irenjana potharaga leige haide ranjana adu masinda karino ama yamna kanna soli karino akhoi ise sibu ngauraba jalo pothau ta haisibu nasu nadaba ingonda pothau haine ranjana na ise yanida ithanta adum leibado hainadaba adugi isega sak thongena laibani memsana yare thongdrasu aigi inakta phamlaga leiro surga punsibaga su halakli makoini walking satlubodagi halakpani aduga sakhum lomda sanglei surna mabok kai insang thongduino memsana ngasidi ne irolase punsibana as bit ka yaude he insang ne kaina surna adune haiseta so memsana insang ama thonglamlise pharabani ko chagangoine pijani na khoini surna mabok adugi insang do chadu sarukpudi chaganga isinga oine chajarage surgi wadu tabada makhoi mari du pulap noi jitka sanahal ga susanglei jitna hairi yam nok ida akhoi sikita nok pa yawgedana surna pabung aikhodi nok pusu loigre kamai tawni adu hairaga amuksu makhoi pulap noi chak su loiri chak hiroi si haiduna makhoi pulap tv ka du da phamli sanahalna thangje numitta lai khoiramba tari pot khara dilanga dobani hangchit si ai leirurage jitna tasau yumgi wafam di kari amata hairakdro sanahalna aikhoi yum asida ningamdaba thawai ama leire hai memsana ha ningamdaba thawai sanahalna hoi adu leiri phawbodi aikhoi asumna dum leiba tare ranjana di makoina sanariba wadu tabada phuk hogolaga thoki punsibana indom sa kadai deno ranjana adu punsibada mamitto khana inamlaga amuk satkhri jitna amuk kaidoraba jatno memsana jit nangbu amuk satlo atai da amuk satlamlani jittu ranjana na satkhiba mai kai domda inakhi memsa khoisu tapna inakhi ranjana mage kada masam mana adu pangphoida phoda chadun lerami jit madu ubada sensilaga ranjana gi makhuttu phai jitna ranjana nangbu kaidorage tapthause memsa khoisu sensilai sanahalga jitkana masegi makhuttu phari ranjana adu ngangba amasu yorokle ranjana na ngangna hairi nakhoi ni aigi yumasida leiraga aibu tanthokna ba karigi hotnari aina nakhoi amata lema tharoi pumnamak aina tumna hatkani masi hairiga ranjana adu kanna amuk sunnok lei jitka sanahalga gi makhuttu phat kan thoklaga memsa gi manakta tapna sangsilaklaga memsa gi makhori du kanna mesilli memsa di pangal thokpa ngamlamdi jit sanahal sur amadi punsiba makhoi mari sangduna ranjana bu sing thokna bu hotnari memsa gi makhutuna ranjana adu saphu kanna inthorai ranjana su kharadi chathorai chathorak lingai du da nupa mari du pulap sanglaga phajil hore ranjana adu phamung adu da makhut makhong adu punna punsinkhri memsana makhoi pabung maiba mukta kausine sanahalna mama haujipu kadai dagi maibano memsana nanga khangna sanaba amata leitrabro punsibana ima aigi imanaba thauba khoigi pupudo maibo oibani adu ai amukta phone tawrukigi masi hairaga punsibadu mathakta kakhattuna magi mamanaba thobada call tawduna magi mapubu amukta makhoida lakpina ba hayu haiduna haikhre
Ngayakki matungda punsibagi marupki mapu maiba kuladu lakli. Punsibana pupu sangbirao. Maiba kulana hoi hoi kadomduna mana leirise. Punsibana pupu somdene lao. Maiba kulasu Ranjanana leiriba kaadu da sanakli. Sanahal maiba kula lakpadu uraduna kaurei. Oza somde hekte lengsin birao. Maiba kulana kaada sanakpada Ranjanadu moongama torokli. Masasu perek perek theklaga malangda paikhalai. Madu ubada memsadi kibana kainom tawkhri. Maiba kulasu masinda mantra khara soli. Maiba kulana ibungo tairen masa amata hekluso. Zitna hoi oza hekserak lagay. Ranjanagi moong adu hanadagisu henjilakli. Kulana ibema nangi kari pendaba laibano. Hairo hairo ipada. Nangna karisu khangjadraba miyoi sing asidana karigi otpiri. Ranjanana masi aigi yumni kanamata laibi yaro. Aina nakhoibu hatkani. Zitsu tairen masa heklaga purai. Kulana ibungo ising asengba khuzai amataga purau. Zitna hoi oza ataidi kari kari puzira uge. Kulana yare yare ataidi ising duta purau. Zitsu ising lauraduna purakle. Kulana ising aduda tairen masadu luplaga Ranjanada kalai. Ising du Ranjanada chongbaga Ranjanadu laurai. Kulana ibema nang musatloni. Karisu khangjadaba miyoi sing sida otlaga nangbu pelabro. Ranjanana nakhoina aigi mateng amata pangbiyu. Aduga ai nakhoida kari amata yetlaroige. Kulana karino nangi kari pendaba leirage ipa khoida hayuni. Ranjanadu wari makha taramdana mahaksu lekthakri. Kulana ngasigidi mahak chatkri aduna yararoi. Lai ama khoiram thoksi. Sanahalna thangja numitse maiba amaga lai khoiramnaba tausi haina hainari. Kulana kari lamdagi maibanone nangna hairibadubu. Sanahalna oza khongjomlomdagi khara haitharaga leibani. Kulana nangna hairise maiba poiriburo. Sanahalna mane oza ngasai se ai sasarurabani. Kulana magi satrani ne aise. Ozadu udaba kuireda. Kari numita tare lai khoirambadi. Sanahalna oza thangja numita tare. Numitugi pung tara aduwaida oza su ngahak lengthokpiraklo. Kulana Ranjanada mantra khara solamli. Aduga kuladu satlage haiduna masu satkri. Sanahalnadi nongnini leikhro haina phaniyamnadi haibani. Memsa khoisu Ranjanabu phajana potha halaga chak ising saba satkri. Matamnadi pharaga thamba yadabanina ngasisu hauki. Hayengsu hauki. Irai numit kiya sanglakpa doaini. Hayeng lai khoirambagi awat apa kanna yengli memsadu. Ranjanadi wa langa yamna pakna nganglamdi. Magi haibabu sak saramdaida saraga loibaga karimata hairamdana adum satki. Nalgi thodok adudagi Ranjana si karimata di tawkhidrabani. Hayengi numit asidana kari tawrokadabano haiba tamba ngamdi. Lai khoiramgodoriba numit aduni. Memsa sakhumda saloli. Angangani na kaithelda posai leiba satkri. Sanahal amadi zitna lai khoiramgodoriba mafam adu kanna sengli. Memsa salonba loiraduna sa kapani haiduna puthorakli. Mana sa hairaga puthorakpada maiba poirei su leiramli. Memsana masak ubatada nupa adu maiba poirei ni haiba khangli. Memsana haima ma masu yobirakledana. Masi hairaga sanahalga poirei gada sa adu piri. Aduga zitkina amuk mana nauna ama hairaga piri. Memsana poirei da wa hairei. Mama lai khoiramdori sibu pung kaya aduwaida oirabano. Poireina ibema arubu oibanina numidangi mi tumna khiba pung 12 baro swaida khoiramgadoribani. Aina ngantana laklibasina huren marang tawbado yaroidabagini. Poirei sanahalda amuk onsili. Poireina ibungo maiba kulasu lakani haibadai. Sanahalna hoi oza madi pung ama ni swaida yoraklani. Ado ozagi satrani haini oza kulase. Poireina mane aina khwaidagi nungsiba satrani. Sanahalna o oza khoina sigumba sinphamsi paibirakpa kayamdi kuibiraklabagi. Poireina kuireda aina sahi 18 surakpadu waidagi tawruklibani. Ibungo sigi nupi sinatra Ranjana hairibado. Zittani poireina hairibadu. Zittu khumlei hoi oza. Poireina aina khoida wakhara haigi yamna munna taw. Sanahal nangi nupi dusu kauthorau. Aina haigadoribasi nakhoina leithoklabadi arembada tagadoribani. Sanahalna Memsa du mapanda thoklaga hairi kari leidage. Sanahalna ozana wakhara haiduri nang sutaru law. Memsana hoi
ꯄꯣꯏꯔꯩꯅ ꯑꯩꯅ ꯍꯥꯏꯗꯨꯔꯤꯕ ꯋꯥꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ ꯊꯋꯥꯏ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯍꯥꯠꯅꯤꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯍꯣꯔꯦꯟ ꯀꯤꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏꯀꯣ ꯔꯟꯖꯅꯥꯗ ꯃꯍꯥꯛꯅ ꯑꯗꯨꯝ ꯆꯪꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏꯗꯤ ꯑꯃ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯐꯅꯤꯗ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯁꯅꯥꯍꯜ ꯃꯦꯝꯆꯥ ꯖꯤꯠ ꯄꯨꯟꯁꯤꯕ ꯁꯨꯔ ꯃꯥꯏꯕ ꯀꯨꯂꯥ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯐꯝꯂꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯛ ꯑꯃꯁꯨ ꯊꯥꯗꯨꯅ ꯊꯝꯂꯤ ꯃꯈꯣꯏꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯍꯧꯅꯕ ꯇꯧꯔꯛꯂꯤ ꯄꯣꯏꯔꯩꯅ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯔꯒ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯁꯣꯜꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯨꯂꯥ ꯅꯪꯅ ꯅꯨꯄꯤꯗꯨꯕꯨ ꯀꯧꯊꯣꯛꯂꯨꯁꯣ ꯀꯨꯜꯂꯅ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯃꯁꯤ ꯍꯥꯏꯔꯒ ꯀꯨꯂꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯩ ꯑꯗꯨꯕꯨ ꯀꯨꯂꯥꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯃꯤ ꯀꯨꯜꯂꯗꯨ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯑꯃꯨꯛ ꯆꯪꯂꯩ ꯃꯍꯥꯛꯅ ꯀꯥ ꯃꯅꯨꯡꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯃꯦꯝꯆꯥ ꯈꯣꯏꯗꯤ ꯊꯣꯡꯒ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯀꯤꯕ ꯍꯧꯔꯛꯏ ꯀꯨꯜꯂꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥ ꯑꯃꯗ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯒ ꯂꯩꯕꯗꯨ ꯎꯔꯛꯂꯤ ꯑꯗꯣꯝꯂꯣꯝꯗ ꯀꯨꯜꯂꯗꯨ ꯆꯪꯂꯩ ꯀꯨꯜꯂꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯄꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯅꯪꯒꯤ ꯃꯇꯦꯡ ꯉꯁꯤꯗꯤ ꯄꯥꯡꯂꯒꯗꯕꯅꯤ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯔꯣ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯀꯨꯜꯂꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯄꯥꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯅꯤꯡꯉꯝꯗ꯭ꯔꯤꯕꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯇꯝꯂꯨ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯂꯛꯏ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗ ꯇꯥꯔꯤꯕ ꯑꯗꯨ ꯔꯟꯖꯅꯥꯒꯤ ꯁꯛꯇꯝ ꯅꯠꯇꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯅꯨꯄꯤꯗꯨꯅ ꯕꯕꯥ ꯑꯩꯒꯤ ꯃꯇꯦꯡ ꯃꯈꯣꯏꯅꯕꯨ ꯄꯥꯡꯕꯤꯒꯗ꯭ꯔꯥꯅꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤꯁꯨ ꯊꯣꯛꯄ ꯌꯥꯗꯦ ꯃꯤꯍꯥꯠꯄ ꯈꯔꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈ꯭ꯔꯦ ꯀꯨꯜꯂꯅ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯌꯥꯔꯒꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯝꯕ ꯀꯔꯤ ꯀꯥꯏ ꯅꯨꯄꯤꯗꯨꯅ ꯇꯝꯒꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯀꯨꯜꯂꯒ ꯅꯨꯄꯤꯗꯨꯒꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯈꯣꯏꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯐꯛ ꯑꯗꯨꯗ ꯐꯝꯈ꯭ꯔꯦ ꯄꯣꯏꯔꯩꯅ ꯅꯪꯒꯤ ꯅꯤꯡꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯅꯪꯒꯤ ꯄꯦꯟꯗꯕ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯂꯥꯏꯖꯗꯨ ꯍꯥꯊꯨ ꯐꯥꯔꯃꯥꯁꯤꯔꯣꯝꯗ ꯂꯥꯛꯏ ꯅꯨꯄꯥ ꯆꯍꯤ 19 ꯑꯉꯥꯡ ꯑꯃꯒ ꯒꯣꯡ ꯍꯦꯛ ꯊꯦꯡꯒꯥꯏꯅꯩ ꯂꯥꯏꯖꯅ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯅꯃꯤꯠꯇꯨꯕꯨ ꯀꯗꯥꯏꯗ ꯌꯦꯡꯂꯒ ꯆꯠꯀꯦ ꯍꯥ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯣ ꯁꯤꯁꯇꯔ ꯁꯣꯏꯈ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯠꯈ꯭ꯔꯤ ꯂꯥꯏꯖꯗꯨ ꯃꯆꯤꯟꯗ ꯉꯔꯪ ꯁꯣꯜꯂꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯅꯦ ꯀꯥꯏꯅ ꯃꯃꯤꯠꯇ ꯑꯗꯨꯝ ꯃꯣꯕꯥꯏꯜꯁꯤ ꯌꯦꯡꯂꯒ ꯆꯠꯂꯕꯅꯤꯅ ꯃꯤꯒꯥꯁꯤ ꯑꯃꯠꯇ ꯍꯦꯛ ꯎꯗꯕ ꯖꯥꯠꯅꯤ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯆꯪꯂꯛꯂꯒ ꯀꯀꯥꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯄꯤꯕꯤꯔꯛꯎ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯤꯗꯥꯛꯇꯨ ꯄꯨꯊꯣꯔꯛꯂꯤ ꯂꯥꯏꯖꯅ ꯀꯀꯥ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯍꯤꯗꯥꯛꯇꯨꯗꯤ 350 ꯄꯤꯕꯅꯤꯅꯤ ꯂꯥꯏꯖꯅ ꯑꯣ ꯁꯦꯜꯁꯤꯗ ꯂꯩꯖꯔꯦꯁꯦ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯍꯤꯗꯥꯛ ꯂꯧꯔꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯣꯁꯄꯤꯇꯥꯜ ꯆꯪꯂꯛꯄꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯦ ꯂꯥꯏꯖꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯦꯛ ꯊꯦꯡꯅꯔꯗꯅ ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯗꯨꯗ ꯂꯥꯛꯂꯤ ꯗꯣꯛꯇꯔ ꯑꯃꯅ ꯏꯕꯦꯝꯃ ꯍꯤꯗꯥꯛꯇꯨ ꯄꯨꯔꯛꯂꯕ꯭ꯔꯥ ꯂꯥꯏꯖꯅ ꯍꯣꯏ ꯄꯨꯖꯔꯛꯂꯦ ꯗꯣꯛꯇꯔ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯤꯗꯥꯛꯇꯨ ꯄꯤꯔꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯄꯥꯗ ꯍꯤꯗꯥꯛꯇꯨ ꯀꯥꯞꯄꯤꯔꯤ ꯂꯥꯏꯖꯅ ꯇꯞꯅ ꯍꯥꯏꯔꯤ ꯕꯕꯥ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯔꯥꯖꯦꯟꯅ ꯕꯕꯥ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦꯗ ꯏꯆꯥꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ ꯂꯥꯏꯖꯅ ꯑꯗꯨꯗꯤ ꯕꯕꯥ ꯌꯦꯟꯗꯣ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯂꯒ ꯆꯥꯒꯦꯔꯥ ꯊꯥꯎꯁꯨ ꯆꯥꯕ ꯌꯥꯗꯕꯅꯤ나 ꯑꯗꯨꯅ ꯀꯥꯡꯁꯣꯏꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯔꯥꯖꯦꯟꯅ ꯌꯥꯏꯗ ꯏꯄꯥꯒꯤꯗꯤ ꯑꯩꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯀꯣꯂꯦꯖꯁꯨ ꯆꯠꯇ꯭ꯔꯦꯀꯣ ꯏꯆꯥꯗꯤ ꯂꯥꯏꯖꯅ ꯕꯕꯥ ꯀꯣꯂꯦꯖꯀꯤꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯔꯥꯖꯦꯟꯅ ꯅꯃꯥꯗꯤ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯖꯅ ꯕꯕꯥ ꯌꯧꯔꯛꯑꯦꯗꯤ ꯍꯥꯏꯌꯦ ꯏꯃꯥ ꯑꯃꯨꯛ ꯂꯥꯛꯄꯒ ꯑꯩ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤ ꯑꯩꯅ ꯂꯥꯛꯄꯗ ꯕꯕꯥꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯧꯔꯛꯂꯒꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯁꯨꯗꯣꯔꯛꯂꯒꯦ ꯔꯥꯖꯦꯟꯅ ꯍꯣꯏ ꯅꯪꯅ ꯂꯥꯛꯄꯗ ꯅꯆꯟꯗꯨꯁꯨ ꯄꯨꯕꯤꯔꯛꯎ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯂꯩꯕꯁꯦ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ ꯑꯗꯨꯅ ꯁꯤꯗꯁꯨ ꯂꯩꯕ ꯌꯥꯏꯗꯅ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯅꯤ ꯏꯕꯦꯝꯃ ꯂꯥꯏꯖꯅ
Baba yareba awabu wakhal khangano hairaga Rajen na hoi hoi ipa awabu wakhal khanjararoi ko masi hairaga Rajen du noksei Rajen gi nupi Indira du hek changlakpaga hairi wari yam nungaiba malida mapa masa se Laiza tunglomdagi mangdo onthorlaga ima yam nungai khre ima de ko chatlingai da wari nungaiba se yahodre ne masi hairaga amuk su punna nokminai Indira na ibema yumda musatoi natra Laizana hoi ima ayamta satnaba tauge Laiza su yum satnaba haiduna hospital dagi thorokli aduga auto leiriba adomda sanakli tunglomdagi nupi amana kaurei Laiza natro Laiza du maning da phat kuptharai aduga hairi haima henthoi nang oire kana ngamdaba yauge henthoi na aikhoi indom sa ama angang unabagi laklambani nakhoi gi di kana ngamdrage Laiza na aikhoi baba do ahan oirakpagi wakhal sontharak paduda nahal du wantharai aduda hospital da purakpani henthoi na aina nangoda call phanayam tawbani adubu nangi number du di op adum leire Laiza na aigi number ama sinli ama number do khangudana yakidri henthoi na adudi number anobodo amukta pibi ba yagadro Laiza na is pibi ba yagadra kaina ibe ma nangi rasidubu kadai da tahawrage hairage se iro 8794664189 aduda toro adudi henthoi ai musalukhi ko kona muk phajena pulasi henthoi na hoi hoi phajena satlo henthoi su lei haure Laiza auto tonglaga mayum lomda lai auto tonglingai da kolama lai Laiza maki nakal da yaliba side bag adudagi phone du lokthok paige tawbaga call adu su tatkhri Laiza konna tawrge khanduna bag tu da amuk hapsili Laiza du ngaki matungda mayum yori mangonda doliga angang kharaga marble sanaraga leirami Doli du mase lakpadu uroduna sensilai aduga hairi ise asapo leirak pro Laiza na leirak tre ise do thiengdana baba gi saksu thongdoni aduga phisu sugudaba yamna watli Laiza na magi side bag to dagi lupa tara lathulaga pirei Laiza na se sina leiru roko Doli du harauna piainu asapo leiru sila o piainu na hoi leiru de se aisu asapo chaning laga leirine Doli sahi mapan muk suri piainu na tarani Laiza su mapagi phirol du suba haukhri sum surakpada wakhallama lai aina college tamaga paisa na kadai da giloruni Doli sida mi oina ba sembirage ai ngaki matungda phi subu suloi Laiza ga Doli ga yen leiba muk lakli yen leifamdani Laiza na ka thauba yen se kg da kyano thaubana Laiza 260 ne Laiza na kainu ka thauba yam tangmanro thaubana Laiza handak se yen kya phangdeni aduna ni nangbo Laiza na adudi ka thauba kg makhai amata loge thauba su yen du semba haukhri thaubana hairi Laiza noi baba di khara pharabro Laiza na hoi khara phare ka thaubana aisu amukta lakke tawbase thabak sine hek sangdaba Laiza du wa makha tadri yen du semba loiraduna pirei paisa su piramli Dolina ise ai ngasi hospital da laktoiro Laiza na hoi laktoi ni baba na su nang puro hai pung ahum muk tarakpa duaida saksu loiri Laiza su hospital chatnaba loisinba haukhri ma loisinba loiraga Doli su loisinbiri Laiza ga Doli ga su thorakli lambi da Sunita thengnei Sunita na haima Doli ngasi di nang su hospital da lakadoiro Doli na hoi ne baba na su lao haire Sunita na ho chatluro Laiza napade khara pharabro Laiza na hoi ne khara phare adu ne akhoi mu salukhige Sunita na ho chatluro phaja na satluko Laiza ga Doli ga su auto parking room da laktuna auto tongkhri Laiza gari tongna ngasai phone toroklamliba adu kanano haiduna yengli toroklamliba number adu save toromdri Laiza na muk call back tawi ring ahum mari rak chatlaga call su pairi Laiza na hello kana oibirabano miss call lerambadagi tawjarakpani nupa amana o number ona bane sorry Laiza na o kaisu kaideda adudi ai muk thamjaragi nupa aduna amuta ngaibi khoba Laiza na haibiro nupa aduna somgi ming khangjaba yagara Laiza na
ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯖ ꯀꯧꯋꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯤ ꯑꯩ ꯊꯝꯖꯔꯒꯦꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯧꯔꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯏꯄꯤꯁꯣꯗ 3 ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯄꯤꯁꯣꯗ 4 ꯑꯃꯨꯛ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ